ARAMBAI TENGGOL Unit 18 Headquarter SINDUNA October 3 LANGOL Game Village LEIBA AT Unit 18 TRUF Ground CHATHARAKHIBA SUBA Unit 18 6 Side Knockout Football Tournament 2024 Ngasi Loisinkhre Tournament adugi final match da AT Eagle QRT Team Torbungna AT Unit 33 Moirangbu goal ani amada maithiba piduna champion oike Loisinbagi thoram aduda ARAMBAI TENGGOL Unit 18 ki commander Khersan Thaudap second in commandant Huirem Mahadevna team animakta trophy yauna selgi mana piduna puning thawatke thauram aduga mari lengena ARAMBAI TENGGOL Unit 18 ki commander Khersan Thaudamna hai ARAMBAI TENGGOL Unit 18 na sinduna pangthokliba football tournament asida AT gi unit singna thawai yauna saruk yaminaduna mapung fahan bagi damak thagatle lamdam asida hojik thokliba irang asida maram oiraga mipum khudingmak awa chaitheng kaya fangle Lan nang liban leibak among ojarabasu pikup amatang sana khonabada mai onsinduna awalak liban naha singbu mayai kaba jinjak tagi lapthok haduna tinjang kaijang daba khunai ama samgatnabagi wakalonda ARAMBAI TENGGOL na football tournament assistant bani aikhoigi ngamkhai ngakpa khaktan natna ARAMBAI TENGGOL na ifuruk ke yaifanaba thabak thoram kaya paikhatuna lakle makha tanasu ARAMBAI TENGGOL ifuruk lining amadi amato oibagi saktam ngaknaba achetpa khongfom amaga luinana sem saduna leiri haina mana makha tana phongdokhe Pangkar lagi catat cara iba apa unit 18 na host oraga senior iba 6 side football tournament ase yang mai pakna unit primaki ARAMBAI TENGGOL unit primaki ko yawi dina adana yang adana kaleba monga sinre adu yamna nungai monga sini be dongta ARAMBAI TENGGOL unit singo unit 18 ni mai te de thara to phondok chari adu makata na dum apa lamda tunggal jayan bai ARAMBAI TENGGOL ko gi seng haga tawda da khongthang ne na report ku de tawjari makha ta ko zu koi punna samina na ba ko TENGGOL loi punamak habidi unit primaki TENGGOL loi punamak na makha ta na apabalam bi da samina na ba koi sumaina ana kona bana taga tungi yumben sing ko binaba na koi site gi hajari